Gwaltabi Maikay IDP Sing Masagi Mayum the Sangzarage Haidano Kongjang Sangsangri, Security Force ki Akanba Action the IDP Sing Mayum Yobangam Kidri, Paumi Yauna Miyuitare Sokli. Gwaltabi Kulgi Miti IDP Sing Masamasagi Mayum the Sangzarage Haidano Kongjang Sangslakri, Security Force ki Akanba Action Amaram Weraga IDP Sing Gwaltabi Lanchin Mangamdana Masamasagi Mayum Yobangam Kidri. Security Force ki action da kunja mga aso open nang magaloidana paumi ama amadi security personnel ama sokle hari Imphal East ki Gwaltabi degi lanjena tuna tuan relief camp na sangja phamlauri ba IDP singna ngarang ayukta gi hona masama sa gi mayum da hanjin halu amadi mausa gi phibum da hanjin ringai Sangai festival pangthokpo yaning di haiba khulaw lawduna Gwaltabi tamna thomjinna ba honarak padeki irang adu thulakhibani Irang adu lakshinana bahona bada security force ki maikay digi tear gas seal amadi smoke bomb kap tuna tan khai bada kunja mga as opanaki IDP sing aduna Gwaltabi tamna sanglakpada yang pokpi amasu Gwaltabi anigi taina ba sarukta masing yamla ba security force na thatuna thamki security force na kunja sing adu thatuna thambadagi nakal anigi marakta sauna mukna patholakpadagi irang hena kansilaki irang adu lakshinana bahona bada security force ki maikay digi tear gas seal amadi smoke bomb kap tuna tan khai bada kunja mga sokpadagi manak nakpada leiba CIC da pukhatun laikanaki Soklabasing adudi Nongada relief camp dagi Pairenbum Rajesh Sombum relief camp dagi Saubam Bina Ahantem Asa Sana Sabi dagi Asom Inawamadi Thamnapokpi dagi Maira Paibigi Secretary Oinam Chandrabalani Hari Amarom the smoke bomb Pokhai with Impact TV ki Paumi P Bobo Amadi Imphal East ki Police Constable Amasu Asu Opanaki Paumi Bobo Makong the Karasoki Hari Hongjang adu Saruk Yakibi Yaman Pungdo Kibida Paliba PR lenga asina miyamgi hak mapung phana phangandringai amadi IDP singu samasagi miyumda hanjin handringai da Sangai festival pangthokpa yaningdi irang leitri haiduna festival pangthoklabani IDP singsu masamasagi miyumda hanjin jaragi haiduna khongjang jangsilakpani masida athingba pibigi thawong asipendi relief camp de leiriba miyamgi awaba udana lenga na sathariba thawong singyaning dekhi Manipur leitrabadi Manipur police leiroi habisi khangadabani khoirambal kaithel phambising Manipur gi governor Haojik2 balana miyamgi aningba apambagi mayokta ngammi habiki matagum nampu sapur Sangai festival pangthorapa asi miyamdi hena piendaba phawali loinana festival asiki mayokta khongjang sangsiliba khongjang loisingda Manipur police na sataki ka henba thong condemn tawbaga loinana Manipur leitrabadi Manipur police leiroi habisi khangadabani haina khoirambal ima kaithel joint coordinating committee for peace KIKJCP gi convener Laisra Memana phongdokri wapam asi ngasi khoirambal ima kaithel pangthokiba pawgi mifam amada phongdokibani makna makhatana hai Araiba amadi anekpa governor amagumna miyamgi aningba apamba amadi miyamgi kholaw tadaba slep-thibani President rule lay haiduna sukumja English nganiga kunga humdoidagi leptana satharaklibi irang asigi waroisin puraktringai ser asida Sangai festival asi miyoibigi minungsi yenglaga lepkini khalamani adubo ona tainana isai nongmai yauduna namfuda pangthokli komai asi pangthoktanaba mahiru amadi nupisina sathaba protest miyamu sasan gumna phuba saiba tawkiba Manipur police personnel singi thauna adu Mr. Miyam da landare ba kuki kulai paibi singda udhaningi yellow fruit nataba kuki singi makhada center amadi state lengan leiragadi phamnaiba singasina phauham gumna uraktuna tokhaiba Manipur ama leina bo khonaragloi haningai leiti Manipur leitragadi Manipur police leiroi habisi khangbiwahi nakala moromna pawgi mipam madura saruk yakhiba committee asigi ko convener yumnam EVI manhai PR gi marum de security force sing na misa miyam na satharagli ba miyot minay sing sigi mayokta miyam pun amat oina lemina duna thabak khudimang pekat minasi IDP singi awaba masa khangdraba kusira si tawriba lenga sigi mathakta miyam na kari tawsigi haiba phirep lawina ba matam yawre haina mangna phongdoki transgender nupi da tathina tawbagi matang na action lokhanaba police ta khankhri Transgender nupi amabu imung manunggi miyoisina tathi tawaina tawbagi matangna matik sabi action lokhanaba Manipur Human Rights Commission Imphal West ki Superintendent of Police ta khankhri usam Deepika Kobi transgender nupi amana mahakpu imung manunggi miyoisina tathi tawaina tawbagi matangna wakat ama mari lenaba police station da pukalabasu mathau taba thaba amata pekat pidri haba wakat ama lakpadagi commission ki acting chairperson ke
Khagendra Singhana hiram asiga mari lenana mathau taba thabaksing pekhatnaba khankibani. December 22 phawbagi manungda mamangda complaint report ama Imphal West Police Station ki officer in charge na pikhalakadaban haina su khanki. Transgender Person Protection of Right Act 2012 ki makhada nupi ama oina sakhang labi Dipika Sanhuda imung manung ki miyoi singna sathariba thawong sing aduga mari lenana matik sab action lokapam thui. Laiba asigi mafam kaya marumda transgender singna thiengnariba khudong sadaba singi matangna su commission mek singna panki. Aadhaar card paiba foreigner sing bot thadaba yahangadoribra Supreme Court. Aadhaar card pairi haiduna foreigner amabu bot thadaba yahangadoribra haina Supreme Court na center da hangkhri. Election Commission of India na tuan state sing sathariba electoral roll gi special intensive revision SIR ga mari lengna file torakhiba tuan ba petition singi hearing sathabada Chief Justice Surya Khan amasum Justice Zaimalia Bakshi bench amana wapam phungdokhibani. Supreme Court na hai ki Aadhaar card paiba miyoi khudimak laibas gi citizen oina lokham thokti. Lainga ki welfare scheme sing miyamna phanganbada kodong sa na bagi damak tangai phadan Aadhaar card pikhibani. Iramasi matang na Chief Justice na ki yumlo na ba laibak ti ki thabak su bulak pa miyu ema Aadhaar card pairi heduna bot thadab yan pham thokti. Election Commission na laiba asigi asingba citizen sing khaktamak electoral roll yauhon bigi thaudang logadabani. Aadhaar card paiba miyoi khudimak electoral roll da yauhon labadi tungda akaiba kaya murum thorakpa yai. Mathang sahi gi angan misrok da state ahungi assembly election pangthokadaba laibana khongjel yangna SIR gi thabak pekhatlibani. India da second manga khudingi crime thokli NCRB. India ki tuan mafam singda second manga khudingi crime thokli haina National Crime Records Bureau NCRB gi report na phongdokri. Report asin hai kumja English singani ga khungo humdoi laiwa asigi tuan ba mafam da puna crime million 6.24 thoki. Kumja English singani ga kungani thoiga sangdam na duna yengbada crime thokpi gi sangsada 7.2 hengalaki. Sangchata parabada second manga khudingi crime ama thoi habi hai. Apumra crime singi manungda million 3.760 Indian Penal Code IPC ki crime ni million 2.48 na special and local law SLL ga mari lainaba crime singi nungnang ba pokningai oiba mongda cyber crime thokpagi sangwang khatuna kumja English singani ga kungani thoidigi sada 31.2 hengalaktuna cyber crime lising kuntra ga taruk sambi ga kuntoki Manipur gi oina dacoity gi case tani ga humfu mai thabagi case lising amaga yanghai ka matoi lamgi sayana bagi case amaga mogdra khumdoi masum kian khangan bagi case ani ga huiki nopi gi megrisa thaba crime gi sangsa 0.7 hengala pagaloinan apun ba case masing lakmari ga lising nifu ko ni pan ga sani ga taramatoi oiki mapuroi ba masum mari matana otpi naibi bagi case ada 29.8 kidnap tawbagi case 19.8 amasum sexual case ki sada 18.7 hengala khiyari IDP singamasum civil society organizations na protest to bugoloy na boycott tawringe gi simanung asida khumalampakta bluna moki performance uliba sida miyoi lising kya tankre amarom da ngasi yang pokpi the security force singa IDP singa mas maira pai bi singa mukna bada IDP kya aso open nangkhiba laikhrabani